CSO Taraga Marine August Mapan Ehing Nongai Manipur Pumba Banth Koukhre Manipur NRC Satna Hanavigi Matanga Langana Seminar Natragan Workshop Atubra Pangtok Trapadi Lakibo August Mapan Ehing Nongai Manipur Pumba Banth Taragani Hina CSO Taraga Mari Kanglai Paki Convener Nahakum Santana Fongtokri CSO Taraga Mari Office Unabada Santana Makatana Hai Langana Mangzona Ayaba Pikipa Workshop Natragan Seminar Asi August Nipan Pop Manunda State Asi Sindravati Banasima Pungfana Sataragani Loinana Kari Karamba Maung the Satagadi Habit August Nipan Gimidan Wedam the Pau Mipum Ama Pangtok Lava Matunda Lapokani Organization Singasi Maikadi Manipur Census Pangtok Tingaida NRC Satnahana Taksinduna Lakravani Masigi Sarwamo Oina Miam Gueva Rally Amasatuna Resolution Chaos Low Cravani Masigi Tunda Delhi the Union Home Ministry official since Unaduna Manipur NRC Satnahana Taksin Balakravani Magna Makatana High Organization singers in Delhi the Halaknaba Matung Isterasida Seminar Amasin Binaba Langa Taksinduna Lakivani High River Seminar to the Civil Society Sing Legal Expert Amadi to one Furukang Lopsing Mute Singsu Sarugia Hanbina Vataksin Kibani Langaki Maikai de Gisu High River Workshop as August Ki Ahan Vasayola Pangtunaba Hotnagani Madura Supreme Court Guwahati High Court Amadi Assam ki NRC ki expert singsu Sarugia Hanana Hotnagani Haina Thazaba Pirakibani Ado Thazaba Singasi on a Taina Vada Housuk Power the Langana notification Amata Tokpalatri Madam Messina Langaki Mayokta Kongjang Sanction Hoina Ban Kaunaba Pire Pasila Rokibani Ado Bakari Gamba Workshop Asi Pangto Patara the Amuhana Kongjang Asi Kanakigani Manipur Legislative Assembly na Lamdam Masida NRC Satna Hanavigi Resolution Law to the Union Home Ministry Detection Kiva Power Lake Rabasu State ki Executive Singna Tawa Sadabigi Mami Saunatari Asiguma Tawong Singa Sinakari Gumba Lamdam Masida NRC Satna Dringai Maru Mangoinana Census Hana Pangto Krabadi Law Niada Bamon Sangla Kiva Mitop Kayamarumsu Masing Tea but the Yakragani Havigi Singna Lady Hedi Haukiba Pung Kunga Mari the Dengue Anova case Manga Tingnari Apunba case Samaga Kunga Tret Yokri So Sampo District Noma Katanami Kuntragamapan Dengue positive Orakagi Kok Sanaringa Sida Haukiba Pung Kunga Marigi Manunda Isterasida Naunami Manga positive Ovatingari Makoi Manga Asi Tar say Sigi Oina Dengue case Masing Samaga Kunga Tret Yokri Nauna positive Orakiba Mui Manga Dugi Manunda Amati Imphal East District Gini Anina Imphal West District Gini Atokpa Amana Technopal District Gini Amasum Atokpa Amaduna Kapopi District Gini Hari So Sampo District when a dingi na but Migi Masin Kuntraga Mapan Sukri Imphal East Kina Kunga Mapan Imphal West Kina Kun Technopal District in Tarahumdoi Visnupur District Mapan Thoubal District Manga Sandil District Mari Kangpokpi Amasu Urkul District Ahum Kaksing District in Mayo Anini Nasi Paubi in a dingi na but Tingadriba District Singadudi Tamenglong Ziribam None Ferzol Kamzong Amasum Senapati District ni Sagol Marfu Hena Huralaga Satokibiki Wakat Lakli Manipur Hoki Takara Sida Sagol Marfu Hena Tampaki Tuan Mapam Singasidi Huran Kraga Sadong in a Semdo Ulagasanaba Yuan Tokre Havigi Wakat Kayamarum Lakli Hena Manipur Horse Riding and Follow Issuation Secretary K. Nanasandra Sarmana for the clip. Wapamasi Manipur Horse Riding and Follow Issuation All Manipur Follow Issuation All Manipur Equestrian Association, Manipur Pony Society, All Manipur Aramba Association, All Manipur Pana Sagol Kangzi Association Amati, Manipur Pony and Follow Player Association ki mute sing yauna, Manipur Press Cup the Pang to keep a pow with Mifamada Photokini. Danasandra Makatan High, Manipur Lenga ki Veterinary Department how keep a Kumza English and Kunga Marida, Manipur Lady Sagol Singimas Hibada, Puna, listening a Magayakama Palaram ki. Masi Housing Poverty in the official oil laptop Makti, Adobo, how keep October Tadiki, January Tap Power, the Tampaki Sagol Marfu Hena Mankre, Haviki Walker, Sagol Association, sing that Lakivasi, Yamna Pine. Masigi Makatabo in Association, the Senate Hizulovada, reporter of Sagol Mang with Tadoksa Mag Kirom Sudaramdi, High River Masing Sagol upon the Masing the Kaidoki Vataravadi, Manipur Punigi Masingasi, listening of a power yodri. Sagol Singasikam down among Tribano, Haida Makatana Kupna Tizulovada, Maduda Haking and a thing of a Mui Mapangi Masaming Power, Kangmungamli. High River Mui Singasina Sagol Singasi Imphal the Giparaga Kwakta Puraga,
mafam adura leiba miyoy amana sadong oina semdolaga susam purom sana biyuan mani haiba khangli hiram sigi matana police ta kyara khana wakalaba su sab sab thaba mata lokat pidina leiri asiguma phiba masida Manipur poni tambang amdaba si ngasi hayeng hektamak mutkibi yabagi thakta leiri masigi sumatak sagol singasigi saji sapam lairaktabana nomonomagi masing hantaraknabigi masa masu oiri association singi maikaidagi su survey ama sathok sajuk sapam sing thidoktuna laingakta khangan khiba laikhrabani adubu masisu ngasi faw thabak amata pekhat pidana lairi sagol kangjai sanaphamgi oina su hanadagi leijarakpa kangjai bung ayamba atokpa masana singi ground onthokiba amadi community hall na sing sajulakpana polo sanapam phawba laisilakri asiguma kaya si thengnaduna tanglaba manipuri puni sing sibu kananaba manipur leiribu tuan masi SO amadi miyamna mapung pana sokatpiu hari mana makatan hai sagol sing asibu kanbada mateng pangbina balamda masigi hanagi MP laisema sana zawara su bogat kiba laikhrabani magna su parliament faw pukatuna wafam kya phongtok pikhrabani adubu thaba oina onthokpagi mami thoina udri sagol huran bada hakting dina senai haiduna association wokat kraba miyoi singa si pha pundun warakpagi mahutta hairiba miyoi singa sin oina association gi thawpuri basingda on khalaglaga kihan khangan bagi thabak phawbu sathrakpa lairi masida mari lainaba singa akanba miyeng sangbi haina sumagna makhatana phongdoki Indonesia ra ferry mai sakpada manga siri Indonesia gi Madura Island ngasi ayuk passenger amasung crew punna sanigi yankai tongba ferry ama mai sakhalakpada miyoi manga siri nifuga matuin hauzu phaw thiba khangdri haina authorities na phongdokri KMP Motiaram Sentosa tu kauba vessel adu Surabaya gi Tanjung Perak port gi Sulawesi Island leiba Makassar tamna khongsalapani matamdur ferry edugi captain amai sakhalapagi report pikalaki matam ikan kanadana ferry eduga pau phauna bangam khidri haina officials na phondoki Surabaya gi search and rescue office na pirako report ki matung ina ferry edu Sapudi Island ki awanglomda nautical mile taraga mapal lapa mapam amada lei hari manak nakpada leiba atai vessel sina su mi kanba amadi mateng pamagi thabak ti yakski adu maina miyoi manga ri sikibaga loina atopa miyoi nifuga mathudi hauzu phawu thiba khangdri hari Manipuri nation asibu laika tahana bo hotnari basing digi kanmina si pienda basing nungda fumduna lairaga ri santi sokat pangamloi Chief Minister Drug na kunayas na pirak ibisay tinga si yam na kiningai ni sel yaudra basu so laga drug pizari habigi pautari asiguma miyo ikrana Manipuri nation na sibu laika tahana bo na riba kya asidagi kanna ba puna thengna minasi santi laitra sokot purak pangamloi maramaduna sai om helaglaba irang asina ekhoi masil gi merak pienda ba sauning ba mas nungai taba kya lairi basi ngakpi ba masu kauthokna ba haiba wakalon atuda yumpam oiraga puna santi purakna bo na minasi haina Chief Minister Yumnam Khemsa na phongdokri MSc Manipur University na India lainga ki Ministry of Youth Affairs and Sport ki makhada state NSS yel samna duna Manipur University te pangthokiba naya mukta yuba for Viksit Bharat abhiyan gi state level launch tawbagi thoram Minister Yumnam Khemsa na wapum asi phongdokibani hairiba program asi Prime Minister Narendra Modi na laiba asi ki oina ngasi virtual gi kuthangna launch tawkibani Prime Minister Narendra Modi na program asi virtual oina launch tawbigi thoram aduga mari leina haikibada inglisingani ga nifu tareta India na malem sakotpada mangjil thab leibam oina ba panam thamliba si mapung phone na ba hona ba haibsida naha sing masamo phone leibisangi maram aduna leiba asigi naha singna anti drug movement asi da saru gyana ba apul tawri haki Amaromda Manipur University the Pangtoki Thora Maduga Marilena, Chief Minister Yumnam Khemsa na haikibada Viksit Bharat 2047 bu mapung fana mai pagan mai visna hasingna mapung fana masamu faba discipline leiba amasum drug free generation ama oira bakta ngangwadoribani maramaduna lamda masigi na hasingna nisadagi lapna leibaga loinana leiba asigi amasum state asigi sakot thorangi thabak singda mapung fa cooperation pibisangi State drug lan season nabiki thawong sing lab tan hengalak ni ba sigi matangda Chief Minister na nungnang wa phungtokla dura makha tan haikibada tuan NGO singa interaction tawba matamda na sing drug asi organized network am on supply tawri haibigi sel yaudra basu so laga drug pizare masi aphaba khudama manati
State lenga ki maike digi drug trafficking asi mapung pana lakshinaba amasum nahasing asi mayai kawa chinjak singdagi kannanaba angama thakta honagani miyoi khrana masagi kanaba khaki yenglaga naha oiriba miyoi kyaga drug ki ipak tawhanduna Manipuri nation asibu laika tahanaba honariba sidigi ekoi punna kannaba honaminaba sangi lenga khaktana kanna ngamlai hausu Manipurda train asi khongsang yoragli English ngani ga kungani pan phawgi manungda train asi Imphal yoroknaba panam thamli Imphal yorolaba matung makatana more yoraba matung Southeast Asian countries nga samnagadoribani hana look is policy haina lerambadagi masibu hena kumang sokshinanaba ek is policy haina central government ahen thabak kya pekatawkhri Manipur si Southeast Asia countries singi gateway ama oigadoribani masigi khudong saba singa sinaha sina draktigi lapna leiraba khaktada phangma ngamgadoribani santi leitana leiba amata sakatpa yare maram maduna lamdam asida santi puraklaba aikoi punna hotaminasi irang sina maram oiraga piendaba sauningba amasum nuaita kya leiriba singadu ngakpi bamasum kaukthokpa haiba wakhalonda yumpam oiraga santi purakna bonasi piendaba amasum sauningba kya adu nungi wakhalonda phumduna leiragadi kaidonungda santi amasum sakatpa purakpa ngamrai lenga asina thawdok singa sigi justice soidana purakane aikoi masel gi marakta leiriba trust deficit asi laukthokna bokhona bada asabu thawdang lawgani haiki NH-37 da extortion thingnaba commando sing thajinana honari extortion hantharaglagadi thajai home minister isterasigi lifeline oiriba NH-37 Imphal jiribam lambi da khulai paibisinga gari gi miyoi singnagi makhal makha kyagi extortion sathariba se thingnaba coordinating committee semli highway asida state police commando sing thajinana khanari extortion soidana hantaragani haibigi thajabul lei haina home minister Govidas Konthojumna phongdokri ngasi Imphal East ki standard college ta pangthokiba naya mukta for Biksit Bharat Sankhlap Abhiyan Tharamgi sideline da permission unabada home minister Govidas Konthojumna wafam asi phongdokladuna haikibada hanadi national highway kunthraga threat Imphal Dimapur lambi da police commando sing asi ROP oina salamani Chief Minister ki instruction makada commando sing ROP sanaba DGP da khankre lambi asida sathaba makal khudima ki extortion thingna ba honari ki amaramda Manipur police ki DGPLO Lari Dorji laktuna thokiba order amagi matungina IGP zone 3 na security arrangement khudimaki nodal officer oina thabak toragani loina district khudimakta sub nodal police commander singa mating panagani nodal officer singa sina yamdravra thamada highway singa convoy satokishin tawbaga mari leina review tawgani loina mathau tarakpu matamda stakeholders singa loina situation singa dukhanagani NH-37 Imphal jiribam lambi paringda leiriba district khudimaki senior SP singa convoy sing satokishin tawbaga mari leina haujik leiriba SOP singa singangna sapaga loina mathau tawgadoriba central armed police force singa darkar oiba singa du briefing tawgani lambi paring asida leiriba district khudimaki senior SP singa extortion gi mayukta akanaba drive sing sathaba yauna illegal activities singa si thingnaba public singa toina engage tawba amasum awareness pangthokpa yauna kariguma mawng amatada exploitation miscreants sing mating panglama tarab de logi oina phangadaba sairak sing adugi matangna mayek sing khanganana bohonagani highway asida maru oina convoy movement gi matamda stakeholders singna central armed police force army amasu state force sing galoina ningthina coordination tawba amasum communication tawduna lambi asida satoksin tawriba gari sing asu angam thoktana bohonagadabani district khudimaki nodal officer sub nodal police commander sing amasum district senior SP sing su hairiba mawong asida thabak tawgadabani kambi round dagi sebilong aduga macro dagi na all kaifundai fawgi lambi asigi oina su makal khudimaki illegal activities sing thingnaba amasum mapung fan area domination tawnaba matiksaba security team sing aloina police ki GOC sing na lead tawba dedicated team sing na station tawgadabani extortion kian khanganba amasum phaba punbana singmu yauna makal khudimaki pamdaba thawdok sing thingnaba central armed police force amasum asam rifles ko loinana mathau taba security measures sing lokhakadabani haidi accident ama sire tare sukli ngasi Thoubal PS ki manungsanba khangabok sanilogi ahumsuba IRB gi manak gari hum thengaina bada miyoy masiri tarena sopanang lehri laikhidraba miyoy dugi mamingna ningthausam inauksa sai kuntragani pan apakpa subol kawi hairok part 2 sungdom poktagini thaudo do
Wangjinglomdagi Thoubal lakpa miyo ahum tongba Hyundai i20 car amaga mayuknabadagi lakpa miyo ani tongba Maruti Ben amaso miyo ahum tongba Honda Activa scooty amaga puna thengainabadagi thokibani thaudo da Hyundai i20 car da tonglakiba inauksa mapam adumaktara laikhitabani hari Mapan gi miyoi khuzo khrana sarokin control tawduna lamdam sida khundaminariba furupsingi marakta khaibung tahalle amuko Manipur miyam haujukti kangluk furuk khudima awabana khamthingli hiram khudimakta amasu maikei khudimakta buffer zone restriction movement hamjunduna magamagi marak maritatnabigi sahingalakli loinana mapan gi miyoi khuzo khrana sarokin control tawduna Manipur khundaminariba furup masal khaibung tahalle haina amuko na thadorakpa sirol amana haidi Sirol asina makhatana haidibana matam amada Manipur si maning tamna lairamba laibaoirami British na India colonize toraba phawa aikhoigi ima lebak Manipur si ningthau panba maning tam leba mani aikhoigi puwari na masigi khudam sangtamni Manipur gi top magul leba amadi mamal tanglaba pothok sing leibigi British amadi malem na tariba akan balebak sing Manipur si khudam salakhi Sapmanar India na sumalem gi akan balebak sing gi sapmanaba policy strategy amadi India gi loilam gi haisingba khudum sanba tactics sing sizinaduna Manipur asi India lenga ki manungda namduna khudum sali India gi phibanungda thurubadigi Manipur da khundaminari ba community ethnic group sing English ngamag samapan gi yangkai digi makal makha kya gi ek law strategy policy sing sizinaduna tangkak kya da hatpi watpiki tangkak naibu operation amasung khune ki lal gi lalongna asi ana mama mapa masin manau nupi angang sagai na tai kaina bi thaudok sing tokre madugi matakta India amasung makoi agency na communal card sizinaduna Manipur khundaminari community sing unkhatnaba hana sunaba atop violence amasung conflict kya tokre haujiksu adumak thoktuna lagi kangluk khudingmak masigi China amasung awab khangli India gi khune sponsor structure violence amadi systematic violence si English ngam samapan ga mawdra digi khangen hengalakhi anisu paw stu makatan report awri